ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯏꯁꯤꯡ ꯆꯥꯎꯕꯅ ꯑꯩꯈꯣꯏ ꯊꯕꯛ ꯌꯧꯕꯩ ꯆꯥꯎꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯊꯨꯝꯃꯕ ꯃꯇꯨꯡꯗ ꯏꯃꯥꯁꯤꯅ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯄꯗ ꯍꯜꯂꯛꯄꯗ ꯁꯨꯝ ꯊꯣꯛꯑꯣꯅ ꯂꯥꯏꯕꯛꯇ ꯂꯥꯏꯔꯕ ꯂꯥꯏ ꯆꯪꯉꯦ ꯍꯥꯏꯕꯗꯨꯅꯤ ꯊꯣꯛꯄ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯧꯍꯧꯔꯤꯁꯦ ꯊꯥꯔꯒ ꯒꯣꯡ ꯊꯥꯔꯨꯗꯤ ꯄꯥꯕꯨꯡꯁꯤꯁꯨ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔꯒ ꯂꯩꯅꯦ ꯑꯗꯨ ꯆꯠꯄ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔ ꯉꯝꯗ꯭ꯔꯦ ꯂꯩ ꯑꯣ ꯆꯠꯄ ꯈꯣꯠꯄ ꯑꯝꯇ ꯉꯝꯗꯕꯤꯗ ꯏꯃꯥꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯣꯃꯥꯗ ꯑꯃꯨꯛ ꯂꯩꯁꯜꯂꯦ ꯍꯧꯖꯤꯛꯁꯦ ꯏꯃꯥꯁꯦ ꯑꯗꯒꯤ ꯁꯔꯚꯤꯁ ꯇꯧꯕ ꯈꯣꯠꯄ ꯃꯤꯁꯨ ꯌꯥꯎꯗꯦ ꯍꯣꯏ ꯅꯨꯄꯥꯅꯤꯗꯀꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯆꯦꯛ ꯁꯨꯕ ꯃꯥꯅ ꯁꯨꯕꯒꯤ ꯆꯠꯄꯅꯦ ꯑꯣ ꯆꯦꯛ ꯁꯨꯕ ꯑꯣꯏꯅ ꯑꯣ ꯆꯦꯛ ꯁꯨꯕ ꯑꯣꯏꯅ ꯆꯠꯂꯦꯕ ꯑꯇꯣꯞꯄ ꯏꯆꯥꯅꯨꯄꯥꯁꯤꯅ ꯁꯔꯚꯤꯁ ꯇꯧꯕ ꯈꯣꯠꯄ ꯑꯝꯇ ꯅꯠꯇꯦ ꯍꯣꯏ ꯀꯩꯅꯣꯅꯤ ꯑꯩꯒꯤ ꯏꯃꯥꯁꯦ ꯍꯟꯗꯛ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅ ꯍꯧꯖꯤꯛ ꯀꯣꯃꯥꯗ ꯂꯩꯔꯦ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯍꯥꯟꯕꯗ ꯔꯤꯝꯁꯇ ꯂꯝꯐꯦꯟꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯏꯃꯥꯔꯖꯦꯟꯁꯤ ꯅ꯭ꯌꯨꯔꯣ ꯁꯔꯖꯔꯤ ꯇꯧꯕ ꯉꯝꯗꯦ ꯂꯩꯇꯦ ꯗꯣꯛꯇꯔ ꯂꯩꯇꯦ ꯏꯔꯥꯏ ꯅꯨꯃꯤꯠ ꯐꯥꯎꯕ ꯉꯥꯏꯈꯣꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯄꯨꯒꯠꯆꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯀꯥꯕꯗꯒꯤ ꯏꯔꯥꯏꯐꯥꯎ ꯉꯥꯏꯕ ꯍꯥꯏꯕ ꯃꯇꯝ ꯑꯁꯤ ꯁꯥꯡꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯁꯤ ꯈꯣꯠꯁꯤ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯄꯨꯈꯠꯂꯁꯤ ꯈꯟꯅꯔꯀꯥꯟꯗ ꯔꯤꯝꯁꯅꯗꯤ ꯃꯈꯣꯏꯒꯤ ꯗꯣꯛꯇꯔ ꯂꯩꯇꯕꯅꯤꯅ ꯅ꯭ꯌꯨꯔꯣ ꯁꯔꯖꯔꯤ ꯂꯩꯇꯕꯅꯤꯅ ꯁꯔꯖꯟ ꯂꯩꯇꯕꯅꯤꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯆꯠꯂꯨ ꯈꯣꯠꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯁꯝ ꯁꯝꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯇ ꯄꯨꯒꯠꯆꯔꯤ ꯃꯣꯏꯒꯤ PMJY ꯀꯥꯔꯠꯀꯤ ꯑꯩꯈꯣꯏ ꯀꯥꯟꯅꯕꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗꯦ ꯃꯈꯣꯏꯁꯦ ꯂꯩꯇꯕꯗ ꯃꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟꯗꯤ ꯇꯧꯍꯜꯂꯀꯥꯟꯗ ꯄꯨꯡ ꯈꯔꯒꯤ ꯑꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯟꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯄꯨꯡ 12:00 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯕꯕꯤꯅꯥ ꯄꯨꯈꯠꯂꯦ ꯃꯈꯣꯏꯅ PMJY ꯀꯥꯔꯠ ꯀꯥꯟꯅꯕ ꯂꯩꯌꯦꯅ ꯑꯗꯨꯕꯨ ꯌꯧꯔꯀꯥꯟꯗꯗꯤ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕꯅꯤꯅ ꯑꯍꯤꯡ ꯑꯣꯏꯕꯅꯤꯅ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ PMJYꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯃꯛ ꯇ꯭ꯔꯤꯠꯃꯦꯟ ꯂꯣꯏ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯍꯥꯏꯔꯦ ꯗꯣꯛꯇꯔꯁꯤꯡꯅ ꯅꯣꯡꯃꯒꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯆꯥꯔꯖ ꯑꯁꯨꯛ ꯆꯪꯒꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤꯅ ꯑꯗꯨ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯒꯤ ꯂꯩꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨ ꯄꯩꯁꯥ ꯑꯁꯨꯛ ꯆꯪꯅꯤꯅ ꯏꯁꯝ ꯁꯝꯅ ꯂꯥꯛ 4-5ꯗꯤ ꯆꯪꯒꯅꯤ ꯈꯣꯠꯀꯅꯤꯅ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯉꯝꯗꯗꯅ ꯂꯥꯌꯦꯡꯕ ꯉꯝꯗꯗꯅ ꯌꯨꯝꯗ ꯄꯨꯊꯔꯒ ꯍꯧꯖꯤꯛ ꯁꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯔꯛꯄ ꯍꯤꯗꯥꯛꯁꯤꯡꯗꯣ ꯅꯣꯡꯃꯒꯤ ꯂꯨꯄꯥ 6,000-7,000 ꯆꯪꯉꯒ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯋꯥꯏꯔ ꯈꯣꯠꯂꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯤꯁꯤꯅꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯏꯃꯥꯁꯦ ꯂꯥꯌꯦꯡꯕꯗ ꯐꯍꯟꯕꯗ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ